Good morning. Ngasigi ko runes ki reading sa pwede ngasi runes say group 1 group 2 na khai do ase ko nungti ki to wana number 1 or number 2 ko adu sida la iba keno sing de ko hade runes ki keno sa ta ko symbol sida gi ani khak la khot se ko ani khak lo khot laga ani sida gi hade group 1 da na karamba symbol la ke aduga group 2 da na karamba symbol la ke ha ba du yeng ase ko sila isna aha bala se group 1 gi symbol lam le ko aduga group 2 da na sigi symbol se la e ko ma'am ahambala iba symbol ko ahambala iba symbol sina hai se kaino hamde any creative ideas creative thoughts kumba leraga di tobiyo sin nabiyo dugi poto aina hairiba aina khangjariba aina tawjariba pot mayam do hai tare adu do phajana phajana thabak oina pangthok piba hairasine ko haidi creativity do aigi thabak ta creativity hapsan mani khangde ko adumai taruka growth kumba leri ko haidi ngasi gi oina yengpanina ko aina tawba thaba inkhangda mai pakpa aduga aigi damakta haidi atopa thong ama kari ama hangdok pirakpa hairasine ko haidi afaba ama changjabom gi damakta thong hangdorpa gumba knowledge hengatpa gumba vision yamna clear oiba khotpa adumai oina oi ko ahambagi runes ki meaning se ko aduga anishuba runes ki meaning sina mu kamaina no hai kanse da ko mi lakpa matamda phajana kani phajana welcome gumba to biba har sen ko kwai gi ahamba da ko mi lakpa gumba da mingonda phajana welcome to ba gift har sen ko gift lakpa natraga ingonda kaino ma pibira ko khotpa adagi blessings har janga sai gift katangi natana haidi bor piba har sen ko samna har ba da ko bor piba ko piba blessings gumba lakpa ko pa maina oi aduga personal relationship ki oina haraga so ko ai imu manung gi relationship oi ko haraga so ngasi gi oina phaba khotpa maina oina oi ko adu sida leire khoi gi Ngasigi runes ki readings, ma'am. Thank you.